ꯍꯧꯔꯛꯑꯒꯦ ꯃꯌꯥꯝ ꯃꯥ ꯅꯨꯡꯁꯤꯗꯥꯛꯁꯦ ꯈꯔ ꯄꯠꯊꯍꯟꯗꯣꯏꯅꯤ ꯃꯥꯁꯦ ꯄꯤꯔꯝꯃꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯎꯌꯦꯟ ꯀꯩꯅꯣ ꯀꯥꯡꯉꯧ ꯉꯧꯒꯦ ꯂꯣꯏꯅ ꯉꯁꯥꯏ ꯈꯔ ꯇꯤꯡꯖꯜꯂ ꯊꯝꯕꯅꯦꯕꯀꯣ ꯑꯂꯨꯒ ꯎꯌꯦꯟꯒ ꯇꯧꯔꯒ ꯀꯥꯡꯉꯧ ꯉꯧꯒꯦ ꯁꯤꯁꯦ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒꯅꯦ ꯁꯣꯏ ꯈꯣꯠ ꯇꯧꯔꯛꯀꯦ ꯃꯌꯥꯝꯁꯤꯗ ꯂꯩꯔꯦ ꯑꯂꯨꯒ ꯇꯤꯜꯍꯧ ꯑꯗꯨꯒ ꯆꯅꯝ ꯈꯔ ꯍꯥꯞꯄ ꯑꯩ ꯁꯤꯁꯦ ꯀꯨꯞꯅ ꯁꯣꯏꯔꯛꯀꯦ ꯑꯗꯨꯒ ꯎꯌꯦꯟꯁꯤꯁꯨ ꯁꯣꯏꯗꯣꯔꯛꯇꯣꯏꯅꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣꯁꯦ ꯎꯌꯦꯟꯁꯤꯗ ꯁꯨꯃꯥꯏꯅ ꯁꯣꯏꯗꯣꯛꯑꯦ ꯂꯩꯔꯦ ꯆꯅꯝ ꯈꯔ ꯂꯩꯔꯦ ꯇꯤꯜꯍꯧ ꯂꯩꯔꯦ ꯑꯂꯨꯒ ꯁꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯉꯧꯕ ꯍꯧꯔꯛꯑꯒꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯁꯤꯗ ꯈꯥꯡ ꯊꯥꯡꯒꯠꯂꯦ ꯑꯩ ꯍꯧꯖꯤꯛ ꯊꯥꯎ ꯍꯩꯔꯒꯦ ꯐꯥꯔꯁꯇ ꯖꯤꯔꯥ ꯍꯥꯟꯅ ꯈꯔ ꯍꯥꯞꯄꯤꯔꯅꯤꯀꯣ ꯑꯗꯨꯒ ꯇꯤꯜꯍꯧꯁꯦ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯆꯅꯝꯁꯨ ꯑꯗꯨꯝ ꯍꯥꯞꯄꯧꯒꯗꯣꯏꯅꯤꯀꯣ ꯃꯥ ꯇꯤꯜꯍꯧꯁꯦ ꯈꯔ ꯉꯥꯡꯂꯤ ꯇꯧꯕ ꯎꯌꯦꯟ ꯎꯌꯦꯟ ꯍꯥꯟꯅ ꯍꯥꯞꯄꯒꯅꯦ ꯎꯌꯦꯟꯁꯦ ꯉꯧꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯂꯨꯁꯦ ꯀꯣꯟꯅ ꯍꯥꯞꯇꯣꯏꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯥꯔꯅꯤꯀꯣ ꯎꯌꯦꯟꯁꯦ ꯍꯥꯟꯅ ꯍꯥꯞꯆꯤꯜꯂꯁꯤ ꯁꯤ ꯈꯥꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯤꯛꯁꯨ ꯄꯤꯛꯑꯦ ꯑꯗꯨꯒꯅꯦ ꯀꯩꯅꯣꯁꯨ ꯇꯧꯕ ꯑꯗꯨꯒ ꯉꯧꯕ ꯈꯣꯠꯄꯗꯁꯨ ꯃꯨꯟꯕꯁꯦ ꯃꯥꯅ ꯌꯥꯝ ꯊꯨꯅ ꯃꯨꯜꯂꯦꯕ ꯑꯗꯨꯗꯨꯒꯤ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅꯅꯦ ꯉꯧꯔꯒ ꯑꯝꯇꯪ ꯆꯥꯕꯤꯌꯣ ꯎꯌꯦꯟꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯎꯏ ꯂꯥꯎꯔꯒꯅꯦ ꯑꯩꯈꯣꯏ ꯆꯦꯡꯒꯨꯝ ꯑꯗꯨꯝ ꯀꯩꯅꯣꯗꯣ ꯀꯩꯗ ꯆꯔꯨꯗꯒ ꯁꯧꯕꯗꯣ ꯑꯗꯨꯒꯤ ꯆꯦꯡꯒꯨꯝꯗꯣ ꯑꯗꯨꯒ ꯃꯍꯥꯎ ꯆꯞ ꯃꯥꯟꯅꯅꯅꯦ ꯍꯥꯎꯕꯅꯤ ꯃꯌꯥꯝꯁꯤꯗ ꯁꯣꯏꯕꯗ ꯌꯥꯎꯍꯧꯗꯕ ꯑꯃ ꯁꯤ ꯂꯩ ꯎꯌꯦꯟ ꯃꯄꯨꯝ ꯑꯣꯏꯕ ꯑꯃ ꯌꯥꯎ ꯂꯩꯔꯝꯃꯦ ꯑꯗꯣ ꯁꯤꯁꯦ ꯍꯧꯖꯤꯛ ꯑꯂꯨ ꯍꯥꯞꯆꯤꯜꯂꯒꯦꯀꯣ ꯑꯂꯨꯁꯦ ꯁꯨꯃꯥꯏꯅ ꯀꯨꯞꯅ ꯁꯣꯏꯔꯒ ꯍꯥꯞꯄꯤꯕ cái món chồng miếng cục rồi em xin hạt thầm bị đấy aduga thum batu hạt chân dari pang hatang lega na ba hin jingau basa salok tore kunga morok hạt chân lage aduga singau basi dane khadigom hapa padu nusidak na hawe ba ko nusidak sida leire ado khadigom je leire sima je ha paroi nusidak wen hap tore je video desu ma karan ma ya ya halo na hello mayam ado mayam ngasi se nong kha chui ya uchi kha marang kai ado di uchi kha phara mana ra batlaga ngawri ni aina ngawri sini uyen man hai sini uchi na ni ko mayam moro hap chan jare mai wari daga kawe na mo chai do tum kitang hap chan le ma tum mai ma chu ai chu ngawre sa che tor ga mi ta ni si ma na ta ya mu thlo pe aduga muk thum chu dum hap chan le sai da ko uchi na ni ko ante iya uyen ne uyen ma mayam kasan le me ma kha ji ot pi de na kalem hawna chan na sem ba se de hauni hawni de hauni kasalem khana sudum kasalame ado sai dai nu sida hap chalage ko nu sida khara patha handoi ni ma se con nào cũng test đâu cái hào thì hay lắm đi hao đấy mình lên thì hay lắm, hào thì hay lắm đều hao đấy cao cái này thì mà hao đấy cá bả đi ăn này, cắt cái cá bả cho vào nó thay mùi dừa vậy đấy, cô chú đi, mồm mít ta cũng bận đi đấy, lúc sau này cái đứa nào bị ăn cả, lúc sau đó cái hình là sao rồi này cả, khang giấy này ăn ngoài hai cái đồ nó sẽ đi cắt thôi cái thu nó mình lấy bớt cái khang gì nào pasan le do nungai ba si se mình là nungai ba tu ne li la phaja ba tu le thizalak pa mi le phaja pa na
ꯈꯥꯡꯒ ꯀꯩꯅꯣꯒ ꯇꯥꯔꯦ ꯉꯥꯒ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯧꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯉꯁꯤꯗꯤ ꯍꯦꯛꯇ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯉꯩꯗ ꯆꯥꯅꯕ ꯔꯦꯗꯤ ꯇꯧꯔꯒꯦ ꯑꯗꯣ ꯁꯤꯗ ꯑꯗꯨꯝ ꯍꯥꯞꯊꯔꯛꯑꯒꯦꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯗꯧꯔꯕꯅꯤꯅ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯆꯥꯅꯕ ꯃꯌꯥꯝꯁꯨ ꯆꯥꯔꯖ ꯂꯥꯛꯑꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯎꯌꯦꯟ ꯀꯥꯡꯉꯧꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯎꯗꯣꯏ ꯃꯥꯟꯕ꯭ꯔꯣ ꯃꯌꯥꯝ ꯑꯗꯣ ꯀꯃꯦꯟ ꯍꯣꯔꯦꯟ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩꯗ ꯁꯤꯒꯤ ꯎꯌꯦꯟꯁꯤꯁꯨ ꯅꯥꯎꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯅꯍꯥꯟ ꯄꯤꯔꯛꯄꯗꯨꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯋꯥꯆꯤꯡ ꯕꯥꯏ ꯕꯥꯏ Bye bye. ꯕꯥꯏ ꯕꯥꯏ